Hi guys, so welcome back to another video. Ngasi video sidadi koi crush ta based over reading haidi hoi single oi be channel singisu amadi like hoi relationship ta leibiraga su crush thabi ba crush dum yaubiramgani but still mostly single oi be channel singi damakta isagi crush hoi sana khanjari ba mi ko crush mak natraga su like isana khanjari ba mi duna isagi damakta kai khange adagi like isagi eba advice and then relationship ma lerak pa yabagi chances leibra leitabra ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗ ꯔꯤꯗꯤꯡ ꯁꯦ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯁꯤꯁꯨ ꯄꯥꯏꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯒꯦ ꯄꯥꯏꯜ A ꯑꯃꯗꯤ ꯄꯥꯏꯜ B ꯀꯣ ꯄꯥꯏꯜ ꯑꯅꯤꯁꯤꯗꯒꯤ ꯏꯁꯥꯅ ꯉꯥꯏꯍꯥꯛꯇꯪ ꯄꯨꯁ ꯇꯧꯕꯤꯔꯒ ꯄꯥꯏꯜ A ꯆꯨꯁ ꯇꯧꯁꯤꯔꯥ B ꯆꯨꯁ ꯇꯧꯁꯤꯔꯥ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯨꯁ ꯇꯧꯕꯤꯔꯒ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯏꯁꯥꯅ ꯑꯄꯥꯝꯕ ꯄꯥꯏꯜꯗꯨꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯗꯣ ꯂꯥꯏꯛ ꯇꯥꯕꯤꯔꯣꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅ ꯏꯁꯥꯅ ꯄꯔꯁꯅꯦꯜꯂꯤ ꯀꯥꯔꯗ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯄꯔꯁꯅꯦꯜꯂꯤ ꯔꯦꯁꯣꯅꯦꯠ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯦꯟꯅ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡꯛꯇꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯃꯒꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ DM ꯇꯧꯕꯤꯔꯛꯑꯒ ꯃꯤꯟꯁ ꯃꯦꯁꯦꯁ ꯊꯥꯕꯤꯔꯛꯑꯒ ꯏꯁꯥꯒꯤ ꯁ꯭ꯂꯣꯠ ꯕꯨꯀꯤꯡ ꯇꯧꯕꯤꯔꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡ ꯁ꯭ꯂꯣꯠ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯛ ꯏꯁꯥꯒꯤ ꯈꯟꯖꯔꯤꯕ ꯄꯔꯁꯟ ꯍꯥꯏꯗꯤ ꯀ꯭ꯔꯁ ꯑꯣꯔ ꯏꯁꯥꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯑꯣꯔ ꯏꯁꯥꯅ ꯈꯟꯖꯔꯤꯕ ꯄꯔꯁꯟꯗꯨꯒꯤ ꯃꯔꯝꯗ ꯔꯤꯗꯤꯡꯁꯦ ꯌꯦꯡꯉꯁꯤ ꯃꯣꯁꯂꯤ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯅꯤꯀꯣ ꯑꯗꯣ ꯈꯟꯕꯤꯔꯣ ꯄꯥꯏꯜ ꯍꯧꯔꯁꯤꯀꯣ ꯔꯤꯗꯤꯡꯁꯦ Hey guys, so ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ pile A ꯀꯣ pile A choose ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯥꯒꯤ other personꯗꯨꯗ base ꯇꯧꯕ reading or ꯏꯁꯥꯒꯤ crushꯇꯨꯗ base ꯇꯧꯕ reading ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯔꯗꯁꯦ shuffle ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤꯀꯣ Six of Coins reverse ko. The Devil, Queen of Wands, Eight of Coins, Temperance reverse ko. Sumaina card singse leire adagi ꯑꯩꯈꯣꯏ ꯍꯧꯖꯤꯛ energy card ꯑꯃꯨꯛ pick ꯇꯧꯔꯁꯦꯀꯣ oracle card ꯍꯥꯏꯇꯥꯔꯦ Luck is on your side. Your dreams need a practical plan. A new start is coming ko. So sumaina card singse pick tawba loire pile A gidamakta isagi crush natragana isana khanjariba specific person haidi relationship mak oina leibadi natriba but isana khanjaba specific person duda based over reading oidoineba ko. So ahanbada 6 of Pentacles or 6 of Coins hariba card reverse atholeba. So the 6 of Coins hariba card reverse gi matungina isagi crush or isana specifically khanjariba person sa Sinadi isagidamagta yam kahen ba moida feelings leitaba natragana isana khanjariba person sina isagidamagta yam kahen khanjindabagumba adumaina tawi haidi isana misibu khanjari or misibu like tawi habase sisi fawba yam kana aware oidaba or isana pau phaunaba hotnababu oiro natragana approach tawnababu hotnabu oiro sigumbase yam kahena positively reciprocate tawrktaba or positively return tawrktaba adagi moigi thoughts ta haidi isagi specific oina khanjariba person or isagi crush gi thoughts ta isagi oiba wakhal gumse yam ka hena pakna leitaba like haujimaki oina mangonda isagi oiba wakhal changdaba haidi isa se lei habadi khangaga su isagi oiba wakhal se pakna changdaba adugumba khara like yamna yam ka hena mangonda active energy isagi damakta radiate tawjubagi mongda uyibako hanba card chi matungina Mathangda the devil hariba card chi tholeebako so sinigi the devil hariba card chi matungina isana khanjariba mi isagi crush haigadra isagi khanjariba specific person siga isaga janabra haibagi maramda chakpa vision ama so the devil hariba card chi matungina yamna negatively attract tawnai haibako haidi isaga isagi specific person siga isana khanjariba mi siga yamna negatively attract tawnai habdi kaina haba tamda like ngasagi attraction dudi yamna attraction dudi lai taragasu haidi isana isagi crush or isagi khanjariba mi se pamjaba nusijabadi phau taragasu chanabadi oidabado haidi hayeng relationship oina gumba continue ga taragasu yam ka hena positive energy udaba relationship da yam ka hena bright ina chatkadabagi mami udaba kitang kai haini negative oiba viewpoints khar laiba adugumba khar laiyeba ko aduna maram oiraga
isagi partner hai tare ko isagi specifically khanjari ba mi or isagi sorry partner nate isagi specifically khanjari ba mi or isagi crush ya si se isaga isana di amna attracted orga su isana di amna pamjaba nusi jaba pharaga su chanaba kitang watpa kitang isada toxic oigada bagi mong du uibu ko haidi isana khanjari ba mi isagi specific oina khanjari ba person sa si se isada kitang toxic oiba kitang negative oiba isaga kitang chanaba watpagi mong uibu ko mathang da khoi Queen of Wands sariba card chi tole a si Queen of Wands sariba card chi matungina hojik hojik se isa gi crush da yam hekta fully dedicated oire or mongon hekta lupa oire habu maktina traga su isa gi crush or isa gi khanjari ba mi se gi damakta wakal se phasna strongly leiba adagi mi se ga isa ga relationship ama lerk na ba wakal sagat chaba gubba relationship ama lerk ba yagadra kaina khanjaba sigumba sing se mayam ama isa da wakal phawe ba ko ado yes hope ti dum thamba yai haidi kasagi chanaba chanadabaduna nakana marna thamraga relationship ama lerakani habigi hope ti dum thamba yai ba ko hope thamba yai haise relationship ekta lerakani habdina te but still sana hope ta thamaga try taragadi like try bu taragadi successful oi ba ya bai chances su lai successful oiragana isada kanare oidraga su isada mangjaba leite na tra aduna like relationship ama lerakani or relationship ama oirakani habigi hope ti thamba yai hope thamba di mangjaba leite habase card na describe tawine ba ko aduna isagi specific oina khanjariba person ja sigi damakta isana relationship lerakani or relationship ama leina ba hope thambase kasu akaiba leite habasidi vision pi ne ba ko card china mathangda 8 of coins sariba card chi thol a sigi 8 of coins sariba card chi matungina isa se kasagi isagi khanjariba crush or isagi person khanjariba mi siga relationship leibada relationship lairakna ba hotna bada kitang like issues or struggles khadi mayok nagani habni mga sagi lambi do bed of roses oiroi yamekta easily phangba oiroi adigi hekta phangni habe guarantee di people te but phangaga su kitang wana phangba do adumaina oini habni buko haidi mi atopana relationship laina ba yam nungai nungai na leiba or yamekta effort itha thada da bida relationship laina ki ba myam yargani but isagi oina di sigi person isagi khanjari ba mi siga relationship ama laina ba hotna ge haragadi like lambi do kitang struggle tawgani kitang issues khara thengnarakani ya smooth ine hekta mi siga junction minaraga relationship leiba adumakti oiroi habne ba ko aduna isagi khanjari ba person jiga isaga relationship ama laina ba hotna ge haragadi isana hardcore effort thada ba natragana yam hekta try tawba khotpa sigum se darkar leigani na haiba ko aduga ngasi hayeng hekta phatlauna mi duga relationship leigani habegi guarantee leite relationship se leina ba hotna bana matam changba time consuming oiba adugumba su oini ko effort su changwa matam su changba adugumba su oini habne ko mathangna temperance hariba card reverse ta thol a so sigi temperance hariba card reverse sigi matungina asai previous card na so high gray isana specifically khanjaiba person or isagi crush isaga chanaba kitang watpa adagi isana di yamna pamjaba nungsijaba ina thoaga su isada di toxic oibagi mong na chatpa adugumba khar di lakani dana ko aduna relationship ama lerakpa yabai chances se kitang housing maki oina di low oye haidi hekta isana hekta approach tawraga relationship laidi natragana hekta khangna ba thengna baga relationship hekta laigani haibagi guarantee di laite relationship laina ba hotna bana matam changani time changani effort changani struggle thengna gani haibagi vision card na piedana ko aduga aduge mathakta amuk relationship che lai e harga su balance oina chatpada kitang waba haidi relationship tana isagi life ta balance kitang thugairpa gumba adagi ngasagi isaga mi duga chana ba kitang wapa na relationship leiraga su kitang toxic side ta chatpa gumba adugumba khar thengani ba ko adubu isana tasengna mi se pamjaba or tasengna nushijaba adagi relationship che leita yadena khanbo ragadi fazana dum try to bio leibasu yai like relationship to hojik makin afa vision udraga so future da dum afa vision open up tor pasu yai dana ko but hojik makin di amekta positive for good energy she ude adana hekta relationship lerakani have a guarantee cpd plus relationship leraga su yam hekta afa bo igani have a vision pd have ne ko but still you can try future may change adana dum try to bodati mangza balaite have the ko ngasai aduma khangjin biro and then luck is on your side sigi card china relationship se housing maki oina lairakpagi chances nite or relationship se lairaga su yam ka haina aphaba gi vision ude haibagi wane but still try to bada luck ti isagi side ta laiba ko aduna isana try taragadi issues or struggle khara thangnaraga su relationship ta lairakpi abai chances dum open up tor pi aiba and then future to alter tor ko change tor pi abai chances su lai haibane ba ko luck se laiba nina and then
your dreams ni practical plan ko sige your dreams ni practical plan hai sina isana sumaina person ama isana pamjare khanjare nuchijare haraga isana ki amta hotna dana leitar gadi phanamna pamjaba nuchijaba oitar ga sumina dum hankiba gumba adagi isana approach tawdragadi or like isagi dream do reality oina convert tawna ba hotna dragadi miduna hitala aga pame nuchina miduna oina phongdorak te natte dana ko aduna relationship ama leina ba isagi crush sigor isana khanjai ba mi siga relationship ama leina ba hotna ge haragadi dreams tagi step out tawraga isana practical oiba thabak khara tawba darkar oi habasima khangjinbiyo ba ko and then a new start is coming hai ba ko sigi card china like isagi life ta no ba start ama lakadawi regarding relationship ana hai so maybe isagi crush ga isagi ge ba relationship ke beginning ama oina na ba opportunity sa da lakpi ai natragana isana expect sung taw da ba mong da isagi khanjari ba mi sa ta ba to pa mi ama isa sa relationship layer pa ya opportunity open up tar pa da maina isagi life ta relationship ke ba no ba start ama lakadawi habasima di khangjin biyo ba ko so pile A gi oiba isagi crush or specific person da based over reading si sida loijare sida gi dum lo ba advice notion biraga mathangi reading amuk ai minarase ko hey guys so mathangda koi pile B ko pile B choose to be chuli now singi namuk isagi specific person natraga na isagi crush ta based over reading sigi namuk ta koi card se pick tawase ko Queen of Pentacles, Three of Swords, Queen of Swords, pile B gi oina Ten of Cups, Nine of Cups, Knight of Cups ko sumaina card sing se leire koi energy card kharaga amuk pick tawase ko a personal issue reaches resolution ko your dreams need a practical plan. Meditate and contemplate. So sumaina card sing se leire pile B gi oina ko koi like isagi khanjari ba specific person sigi oiba isagi crush ke ba reading hai tare ko so ahanbada isagi crush hai tare ko isagi crush or isana specifically khanjari ba person ko sise ma se hojik se ma ki life ta yamna stable oiba relationship ama leibagi mami tae ba ko haidi isagi crush se hojik isana di single ne na khanam ba yai na tragana like isagi crush se isada single ne na haizila amba na tragana isana single ne na khanba dugumba di khalam ba yai but still isagi crush se hojik ma ki oina di yamna stable oiba relationship ama da leibagi mong da uiba ko so sige news ne isada heartbreak TBI or isada thamoi shokna nungai taba or isada kai haini deeply hurt tawba sigumadi thengnaba yai but still it is the truth ko and truth is bitter aduna isagi crush se hoji isagi crush or isana specifically khanjari ba person se ma se magi life ta yamna stable oiba relationship ama isana taba topa person amaga leibagi mong da tawe ba ko so sige reading se isana hoji laiba relationship ta based over reading natte single singi or isana khanjaba relationship oina di laitaba isana khanjaba mi duga based over reading ne ba ko aduna first of all isana khanjari ba mi se like magi life ta yamna stable oiba relationship ama isana taba to pa third person amaga leibagi mami tai aduga ma se hoji se magi career gumba da haidi isagi khanjari ba specific person se ko magi career gumba da adagi paisa nungsa tan ma khotpa da adugumba da hena focus story ba life se relationship gumba da ka hena thausa da ba haidi relationship ama stable oina leikhrabanina relationship gumba ge iba issues mongona pangna leitaba adugi ona taina bada ma se relationship to stable oina leikhrabanina magi atopa career gumba adagi financial stability gumba oina focus toriba adugumba person ama oiba ko aduga isagi specific oina khanjariba person haidi isana crush thamjariba natraga isana khanjariba person se man samna independent oina chachaba pamba haidi life se mi makhada leiningdaba yamna independent oina masagi on money on way the life se hingba pamba adugumba person amagi
characteristics possess taway aduga nakana maramda isana khanjariba specific person sina isagi damakta thudokpa wakhal khanba haidi yam ka haidi isagi damakta khanjanba or isagi damakta feelings laiba natragana isagi damakta like mangonda yamna feelings develop tawba or isagi damakta ngahaki oiba feelings phawba adugumba kyamta laite ma se magi life ta ngasagi magi atopa person dugi oina person dugi wakal or thoughts to oina focus and dedicated oina laye duga hausmaki oina mangonda isagi eba wakal amda changde ma se my life ta ngasagi magi aningba apamba wi da chatliba digi my life ta dum happy and settle oina chatliba gi mong da uiba ko next isagi khanjariba specific person or isagi crush gi isaga chanaba compatible over hamatam yes compatibility gi damakta ni issue laite compatible di oi ko means isagi khanjariba specific person isaga relationship lerakta ba haibna tongana thamraga so compatibility gi badi issue umta laite yamna compatible oi habase madi card ni describe tawe ko haidi isagi specific oina khanjariba person sa isaga adum wakal janaba dagi understanding leinarakadaba duga relationship ama leiba yabagi level da compatible di oi ko but compatibility lay haina hekta relationship lay gani haiba guarantee pide or hekta relationship lay yo haina injin bagumba to gumba di kemta laite it just means that you and this person is compatible ko haidi sigi person sigi isanga se compatible oi chanai haiba khaktane aduga chanai haiba sina relationship hekta lay gani or lay yo haibagi vision piba adugumba di laite haiba debo ko mathangda 9 of cups haiba card che thole ko 9 of cups haiba card china like isa se sigi relationship sigi person haidi sana specifically khanjariba person siga isa ga se relationship ama lainana bagi hope thambasida isa gi oiba kai advice pige hamatamda isa se kasagi hoi person siga compatible di oi adagi isa ga chanaba person amadi oi but still relationship ama lerakani haibagi like guarantee shudi card na pide habade ko maramdi ngasagi like me do already third person amaga involved toraga magi life na yam stable oina lairi nakana maramda isagi damakta mangonda thoughts kemta laiba na tree mangonda isagi damakta hope sagat pa khotpa kemta laite dagi isana khanjari basing se mana su yam kana khangdriba or khangaga su khangsina daba saraga laibagi mong na uiba ko aduna isana ningzariba isana khanjariba se fulfill tawba yabagi or thungba yabagi chances se kitang di low oiba ko but still chances se laitaba de if mana magi third person duga breakup kumba tawba or magi third person du dagi na thairaga isada kayumba some sort of attention or haidi magi person da lai na isana pau phawjal lobugumba da pau phawjal matam gumba da mana amu pau gumba hanna pharpa adagi isana mase like ngasagi third person duga breakup tawre khole khang kanda approach tawbagumba adumaya tawraga budi chances se dum open up tawrap yai buko do hauji makki oina di chances se positive oina laita habane buko haidi isagi wish to fulfill tawba yabagi chances se positive oina laite habne ba but still mana ngasagi my third person na breakup taw khra matung di chance open up tawrap yai or breakup taw dharga su isana just approach asun matamda mana response kuma adum piak taragadi chances adum lairak yai buko haidi ma atop third person no lai targa su like hauji makki oina chances laita bado mana response kuma adum piak taragadi chances to lairak yai habane buko Knight of Cups ko. Sige card china hoziki isagi specifically khanjariba person isagi crush se magi life ta hozik atopa person lai taraga so atopa relationship lai taraga so romance kumba sidi yamna adum kitang what pa level da lai ba haigi magi tongan ba third person duga maga se understanding am da loina ba or nushina ba taraga su yam ka hena romantic oina loina ba or yam ka hena romantic oiba energy na surround tawbudo adumakti oide aduna ne mga sagi ma se my third person duga breakup tawra adi or isana pau phawjan matamna third person do lai taraga so mana response kuma pirak taragadi isagi damakta dum chance ama lerak yai haise adugi damakta ne ko maramdi my life ta hojik se loinamak stable oi taraga su like romance ti kitang wat na lay ba ko romantic oi ba energy or aura di kitang wat na lay aduna maram oraga isa se chance ngai lai tabade te chance ti lay ko but still isa na mi do third person lay ka na yeting de haraga di khangdre adu isa na ma third person lay khang dum pau phawjan ma matamda mana response pirak taraga di isa gi relationship lay pa ba chances se open up tarak to ni or ma se break up taw khre khang kan da isa na ngaraga lay ka approach son taraga su isagi relationship lay pa ba chances dum highly open tarak to ni bako but hauji makki di isagi wish isagi ningjari bado thongba ya bai chances se kitang nemi habne bako nakana maramda energy card se thole energy card se a personal issue reaches resolution ko
Sigi card sigi matungina isana ngasai maze third person lay habado khangkhangna pau phaujan ba khochan ba tawrakanda mana response to halaktragadi or halagasu halaktragasu halagana isada chance lay haba ma khangi halaktragada magi relationship to break up to bongai ba sisida option lay reduna isagi issue di resolution ni phangba ya bagi option di lay re habane ko haidi isana pau phaujan laga yengba matamda mana response piragana isa se relationship to lay ba bagi chances lay re response piragtragana mana relationship to break up to pangai ba tabani ko adumaina option na madi lay re aduna like isagi issue di resolution phangba ya bagi chances lay re habane ko mathangda your dream needs a practical plan ko isane sigi specific oina khanjariba person siga or isagi crush siga relationship ama leina ba hona ge hai taragadi isagi wakal the dream da khalaga leiba du khakna di yaroi practical oina thabak pangthok pa darkar leidana ko aduna isana ngasagi aseng ba dama khangdok na ba haidi ma se third person do leidai nei isada pau do muka phak taragadi isada chances lei du khangna ba atraga pau phak tragasu ma do break up to ba ngai ba man darkar le ham do khangna ba isada practical oina thabak to ba darkar leidana ko haidi wakal da nang khalaga leiba du ya de ba duna thabak oina pangthok piyo practical oibiyo habi advice se card tai phangine bu ko lastly meditate and contemplate ko so sigi card chi matungina isada ngasagi specifically khanjariba person isagi crush siga relationship ama leitabi yade or lainaba hotnage na khan taragadi phajana wakal khantaraga thabak tawba practical oina thabak tawba darkar lei aduna tabi de isana just crush tang ne relationship lerasai leitrasai crush sida dum venture kai khalagadi kaisu kaide dum wakal da nungai thoga dum leibiyu dream taraga dum leibiyu aduna tabi de isana tasina relationship leitabi yade or asengba amadi khangningi haragadi thabak pangthokpiyo wakal phasna khantaraga action oina thabak pangthokpiyo like dreams adang khalaga leibidi kanaroi habsi card advice pini bako so pile B gi oiba like isagi specific person or crush ta based over reading says the loizare pile B gi oina su sidagi lawba yaba advice lotion biraga mathangi reading amuk ngai binarase ko